Lakhipur online puthok saba December ki tang ama irai numit ki Khomjinba Pao tabirasi. Ahanbada maroiba pao. Dr. Barak Tampak Award Scheme 2023 ki makada Higher Secondary Parikhada ningthina pass tawkiba mahiroi singda scooty yenthokre. Silchar tukodagi Lauremba Manoj IMA Deradunda Engineer Corps the Lieutenant oina commission tawkre. Moinarbon Oil Tanker Driver Association Udarbon ki maigaidagi ningtham ki potlam sing Manipur ki relief camp sing the lairiba sing ki damak tengbangkre. Mantri Gobindas Konthojamna luchingba mihut kangbu ama jiribam ta paikhatliba chakwat thorang ki thabak sing hakthengnana yengsinkre amasung kasar ki bina kandi da pangthokadaba First National Open Taekwondo Championship 2024 ki damak sem sakre sanaroi chatrom na saruk yagadawri. Hauzik mapung oiba pau tabirase. Assam lengakna Dr. Barak Tampak Award Scheme 2023 gi makada SS Parikhada chada humbutra manga amadi masigi mathakta phangba satra sing amadi First Division da pass toba satra sing da scooty yenthokre. Rajya gi Water Resources Mantri Pijus Hazarika na athoiba mithung oina saruk yakhiba Silchar gi Nursing Higher Secondary School Lampakta ngarang pangthokiba thoromda Assam Lengak ki Pragyan Bharati Thausil ki makhada Barak Tampak ki mahiroi lisingani chamapan kuntramari da mantrina scooty yenthoki. Assam pumbagi oina thorang asigi makhada mahiroi lising kuntra manga chatret ka humbutra ta scooty yenthoki bagi manungda satri lising kuntra chani ga subna manga aduga satrana lising manga chatret ka humpu humdoida award ase khusinakre. Kasar Jila da mahiroi lising amaga chani kuntra mathoi, Karimganj Jila da mahiroi lising amaga chani ga nipumapan amasung Hailakandi Jila da mahiroi Chambriga Yangkai Marina scooty phangke. Kendra amadi Rajya Sarkar na paikhaliba tongan ba chakot thorangi matangda mantri na wafam kaya phongdokiba galunana mahiroi singna larik lai suning thina tamduna laibak asibu mangjil thana punana ba Mantri Pijus Hazarika na Satra Satre Singi Pungning Thawat ke Thauramda Silchar gi MLA Dipayon Chakrabarti DC Rohan Kumar Jha SP Nomal Mahatta Lakhipur gi MLA Kausik Rai Udarbon gi MLA Mihir Kanti Som amadi BJP District President Bimolendra Rai na chingba akhanaba miyoi kya na saruk jakhe ৩৫,৭৭০ গৰাকী ছাত্ৰ ছাত্ৰীক মেধাৱী ছাত্ৰ ছাত্ৰীক আমি ডক্টৰ বাণী কান্তকাকতি মেধাৱী বঁটা প্ৰদান কৰিলোঁ যিসকল ছাত্ৰীয়ে প্ৰথম বিভাগত হায়াৰ ছেকেণ্ডেৰীত উত্তীৰ্ণ হৈছিলে আৰু যিসকল ছাত্ৰই প্ৰথম বিভাগত ৭৫%ৰ ওপৰত পাই উত্তীৰ্ণ হৈছিল তেওঁলোকক আমি সমগ্ৰ অসমতে এই স্কুটি দিয়াৰ ব্যৱস্থা কৰিছোঁ এই স্কুটিখন তেওঁলোকলৈ মাথো উপহাৰ নহয় আমি যাতে কম্পিটিটিভ এটা এটমস্ফিয়াৰ গঢ় দিব পাৰোঁ তাৰ কাৰণে আমি এই স্কুটি দিয়াৰ ব্যৱস্থা কৰিছোঁ আজি যদি স্কুটিখন পোৱাৰ কাৰণে ওচৰৰ কোনোবা ল'ৰা ছোৱালী আজি যোন ল'ৰা ছোৱালীয়ে স্কুটি পাইছে তেওঁলোকৰ ঘৰৰ কোনোবা ল'ৰা ছোৱালীয়ে বা ওচৰৰ ল'ৰা ছোৱালীয়ে যদি ইনস্পায়াৰ্ড হয় যে আমিও 75% পাব লাগিব তেতিয়াহ'লে আমি স্কুটি পাম তেনেকৈ যদি পঢ়া শুনা ভাল হয় আমাৰ সমাজখনৰ কাৰণে ভাল আৰু তাৰ কাৰণে ডক্টৰ হিমন্ত বিশ্ব শৰ্মা ডাঙৰীয়াই এই আঁচনিখন আনিছিল আৰু ছাত্ৰ ছাত্ৰীসকলে গ্ৰহণো কৰিছে আমি অত্যন্ত সুখী হৈছোঁ কিন্তু এটা অনুৰোধ কৰিম ছাত্ৰ ছাত্ৰীসকলে যাতে নিয়মমতে স্কুটিখন চলাই ড্ৰাইভিং লাইসেন্সখন লয় আৰু যাতে হেলমেট পিন্ধে তাৰ কাৰণে সকলোকে মই অনুৰোধ কৰিম Uttarakhand gi Indian Military Academy IMA Deradundagi maipakna training loisenkraba Lauremba Manoj Singha haukiba November gi tang kunmanga thangjanamita Engineers Corps da Lieutenant oina commission tawkiba galunana or taking gi thorom pangthokre panbejai Lieutenant Lauremba Manoj Singha Kasar Ramnagar tukogi retired Subedar EME Lauremba Nisinta Singha amadi Lauremba Ongbi oinam Romolagi machanupani Manoj ki mapa mama ahal oirakpana maram oiraga mahaki parents singi mahut sina or taking gi thorom aduda mahaki mungmanungi miyoi singna saruk jakhi hairi Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Manipur da hokiba megi tang ahum dagi thokiba kanglupki irang na maram oiraga tongan ba
relief camp singda changjapam loduna leiribasingda Assamdagi Moinarbon Oil Tanker Driver Association Udarbon gi maigedagi Kambal Changmarom aduga angang sing ningthamgi phirol amadi atei polam kya kusinakre hauki bajum sakation namita Manipur gi Impal Tanker Association gi maphamda hairiba polam sing adu Moinarbon Oil Tanker Driver Association Udarbon gi thobu singna kusinaki Khomjinba Mayamu ngasi ekoi Moinarbon Oil Tanker Driver Association amadi NGO ki taraf tagi mateng khara lauja duna hana su mateng khara pangja re adai haji amukamu mateng pangi kambal khara adai angangi phiron charon me gi tang ahum chakhiba me gi tang ahum dagi sokhiba thawdok ke aduna relief camp da leihiba mayam awa ka adugi mateng pangja bani tungda atei su mateng pangja rakani ase haraga akoi khoramjari mayam da thank you Manipur gi PWD Youth Affairs amadi Sports Mantri Govindas Konthaujam November gi kunmapan jumsakation namita Jiribam district ta laktuna Jiribam da paikaliba chakwa thorangi thabak thoram sing hakthengna chatuna yengsinkre matam kuina semludraba jiri tipai muklambi gi semliba mafam sing hakthengna chatuna yengsinki Jiribam thadok tringai ayukta su Jiribam gi Bidanagar da laiba Sports Complex amadi Inter Village Road sing yengsilam ki hairi yengsin ba loiraba matung Mantri Govindas Konthaujam ga Jiribam da leiba paumi singa unaba amada mahakna Silchar Airport ta thunglabaga Kasar gi Manipuri ichilinau singa unaduna wariwatai sanaki haina phongdokhi aduga jumsakation numita Jiribam thadok tringai ayukta su Jiribam gi Bidanagar da leiba Sports Complex yengsin ki hairi CM gi meeting makhada yengsin khongset aduda infrastructure gi award pakhara leiri haike Manipur gi sanaroi sing hena mangjil thaba ngamnanaba Chennai Kolkata Mumbai ka weather hairap manaba Jiribam da acclimatization sports gi training pinana bahonari aduna CM da masigi report ama piduna athubada thabakoina onthokna bahonargani haina paumi sing da mahangna phongdokhi makhatana haikibada jiri tipaimuk lambi thabak thoram sing Mars gi mamangda koilas thaduna loisilagani haina su mahangna phongdokhi yengsin khongchet aduda PHED Minister L. Susindro, BJP Manipur State ki General Secretary K. Sarat Kumar Singh, Jiribam ki MLA Muhammad Asabuddin, Moirang ki MLA Thongam Santi, Patsoi MLA S. Keba, Lamlai MLA KH Ubomcha, Atay Marilainaba Official Singh Sarukja ki hairi. Manipur ki economy fagalhan sahibata araga de honorable chief minister ki wakanda Jiribam amasung more sida koi khara concentrate tawba hena darkar taba aduna walahuriba अखोई इंफ्रास्ट्रक्चर सिंह डिस्ट्रिक्ट हेडक्वार्टर ओइजरगसु याम नौना ओइबनिना अवत अपा मयाम अमा लेबा इंफ्रास्ट्रक्चर सिंह से यंगसिननबा अखोई मिनिस्ट्रियल टीम अमा चेयरमैन अदुगा ऑनरेबल एमएलए सिंह अखोई मयाम से थाजिन बिरकनी जिरिबाम से लाखन बिबने अखोई से नखोई अयाम बे येंगे अदुगा जिरिबाम की स्पोर्ट्स कॉम्प्लेक्स अमा लेबसी तसेंगना हायरगदी एक्लेमेटाइजेशन स्पोर्ट्स कॉम्प्लेक्स ने अखोई ऑनरेबल चीफ मिनिस्टर की वाखलोंदसु हायबदी weather si Chennai gi weather ga happet manaba saba humidity Kolkata ga manaba Mumbai ga manaba aduna khoi sanaroi sing si hayeng makhoi gi talent sing si fully utpangam daba haidi Manipur gi weather sina khara hena fair oiba weather adu pleasant weather oibanina yamna harsh oiba weather sing si da makhoi si matam khara training pi dana expose ta holla matungda adugumba khara warm oiba humidity wangba jaga sida sanaragadi makhoi full talent si ulaga amuka hena mangjin thana chapangam gani haibagi wakalon duda same giba khoi acclimatization sports complex ni hariba jaga si khoi visit taro yengjare masida so khoi infrastructure award pa kaya ma leiri masi honorable chief minister da khoi sidagi hamjaraga ngasi mag khoi hangani hanlaga khoi report ama khoi thamjagani adu nate huji khoi matam koina honorable chief minister na khallaga leiba khoi jiri tipaimuk road se asisi huji under construction da laibani hariba jiri tipaimuk road simaso khoi yengjare jiri tipaimuk road simaso portion amadi yamna adi working season sida khoi athu matam da loisin mangamgani haibagi thajaba ma leijai adu walhoriba infrastructure sing so akhoi newly created district singi infrastructure sembhatpagi program da khoi haplaga semna ba honorable chief minister gi wakalonda leibi banina khoi report ama submit tawrakanda
yam hena development kaya ama koi na shanti lawa hek lakpaga koi propa ngamane haibagi setpa thajaba ma honorable chief minister gi laibi bidu gi matugina koi mafam sida lakseba loi gani loina ma complete on di loiba ngamoi masi yam sang balambi oibani na ba portion na makhakta ne koi yauri se aduna portion si ma de koi rainy season mamang sida koi loina na kan pandam thamni huju phawada area khara di black topping koi horani WMM loi khe black topping adum horani koi di WMM si loi raga koi nu hondo ga thamba ya da ba hondo ko ga nung sing si loina pai thokhi ba aduna bitumen thara ga chatlo haidana dumaina koi engineer sing na so contractor sing na takpi redana aina khanjabada di whatever the portion government of India na koi da sanction to bire ibasidi koi na bai kanu phawada March before March da loi bang bada hai bagi target thamjare Lakhipur District Taekwondo Association silang tuna matang chahi ki January ki tang ni pandagi humni chupna kasar gi South Borak Complex Binakandi Part 2 da pangthokodaba First National Open Taekwondo Championship 2024 mai pakna pangthokna bagi pandamda ngarang sagol se namita South Borak Rural Development Agency Binakandi Part 2 da Organizing Committee ki akhanaba mifam ma pangthokre Committee asigi President Oinam Biramani na mifam mo oiduna phamkiba mifamda Professor G. Narahari Sharma, K. Aruna Devi, Dr. P. Raj Bihari, Sawgaizam Raskishore Amadi, Dr. K. Dilip Kumar na Daistavling Sinki. Mifam na kupna khanaraba matungda championship asigi damak Oinam Biramani na Chairman Amadi, Jangamayum Ibopisak na Convener Loinana, Miyoi Kunmanga na Saba Reception Committee masemkre, Fooding amasung Lodging, Transportation, Ground Management, Media Cell, Security, Water Supply, Electricity, Stage Management na chingba tongan ba subcommittee sing semduna mapung phana pangthokna na bawarep na khre panbayai handaki ahanba National Open Taekwondo Championship asida Bharat ki state tara rom dagi chaurak na sanaroi chatri rom saruk yargani haina Organizing Committee ki convener T Nogendro na khangalagde Kangan Jabama Health Care Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma, Chahi Anigi Advanced Diploma, Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada Course si Tambiba Haure Health Care ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course ngi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chabasu thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsibirabu natraga mobile number 939573245 da of Honobio Nungairaba Pao Kasar Pulertolda Holistic Therapy Center ama hangduk jare acupressure amadi naturopathy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ne Aroibada maruiba paw amukhanna Dr. Bani Kantakakoti Award Scheme 2023 gi makhada Higher Secondary Parikha da ningthina pass tawkiba mairoi singda scooty yenthokre Silchar Tukodagi Lauremba Monoj IMA Deradunda Engineer Corps da Lieutenant oina commission tawkre
Moinarbon Oil Tanker Driver Association Udarbon gi maigedagi ningtham gi potlam sing Manipur gi relief camp sing da leiriba sing gi damak tengbang khre Mantri Govindas Konthaujamna luchingba mi hut kangbu ama jiribam da paikhatliba chakwat thorangi thabak sing hakthengnana yengsin khre amasung Kasar gi bina kandi da pangthokadaba First National Open Taekwondo Championship 2024 gi damak sem sakhre sanaroi chatrom na saruk yagadawri Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare